ꯀꯩꯊꯦꯜꯃꯟꯕꯤ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯅꯗꯨꯅ ꯍꯟꯗꯛꯀꯤ 12 ꯀ꯭ꯂꯥꯁ ꯑꯦꯛꯖꯥꯝꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤ 50ꯒꯤ ꯐꯦꯂꯤꯁꯤꯇꯦꯁꯟ ꯑꯃꯁꯨꯡ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯕ꯭ꯔꯥꯏꯇꯔ ꯁ꯭ꯀꯨꯜ ꯀꯩꯊꯦꯜꯃꯟꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯗꯧ ꯕꯞꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯥꯁꯇꯔ ꯁꯤꯃꯣꯟ ꯊꯧꯕꯨꯝꯅ ꯕ꯭ꯂꯦꯁꯤꯡ ꯄ꯭ꯔꯦꯌꯔ ꯂꯤꯗ ꯇꯧꯔꯤ, ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯣꯟꯈꯨꯂꯨꯟ ꯍꯥꯎꯀꯤꯞ, ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯣꯁꯤꯁ ꯀꯣꯂꯦꯖ, ꯁ꯭ꯔꯤ ꯂꯝꯒꯤꯂꯣꯟ ꯋꯥꯏꯐꯩ ꯑꯦꯁ.ꯗꯤ.ꯁꯤ. ꯆꯝꯐꯥꯏ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯊꯥꯡꯕꯣꯏ ꯍꯥꯎꯀꯤꯞꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯁꯇꯥꯔꯗ ꯁꯤꯗ ꯐꯥꯎꯟꯗꯦꯁꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯔꯤꯕ 3 weeks ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯒꯨꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣꯂꯦꯖꯗ ꯆꯠꯊꯔꯤꯕ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯃꯦꯟꯇꯦꯅꯦꯟꯁ ꯑꯦꯟꯗ ꯏꯟꯁꯇꯣꯂꯦꯁꯟ, ꯕꯦꯀꯤꯡ, ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃꯁꯨꯡ ꯃꯁꯔꯨꯝ ꯀꯜꯇꯤꯚꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯇꯨꯅ 160 ꯇ꯭ꯔꯦꯅꯤꯁꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯕꯤꯔꯤꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯍꯦꯁ ꯆꯧꯙꯨꯔꯤꯅ ꯁꯦꯁꯟ ꯂꯣꯏꯔꯝꯗꯥꯏꯗ ꯃꯁꯇꯥꯔꯗ ꯁꯤꯗ ꯐꯥꯎꯟꯗꯦꯁꯟꯅ ꯖꯣꯕ ꯀ꯭ꯔꯤꯌꯦꯁꯟ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯊ ꯐꯒꯠꯍꯟꯅꯕꯒꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯛꯄꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯅꯍꯥ ꯑꯣꯏꯕꯤ ꯌꯨꯊ ꯄꯥꯔꯇꯤꯁꯤꯄꯦꯟꯠ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯂꯝꯕꯤ ꯀꯌꯥꯁꯨ ꯁꯦꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖ ꯃꯕꯨꯡꯅ 52nd ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯂꯦꯒꯦꯁꯤ, ꯑꯦꯝꯕ꯭ꯔꯦꯁꯤꯡ ꯐ꯭ꯌꯨꯆꯔ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯠꯊꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯀ꯭ꯔꯤꯌꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯐꯥꯎꯟꯗꯔꯁ ꯗꯦꯒꯤ ꯁ꯭ꯄꯤꯆ ꯑꯃꯁꯨꯡ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯀꯌꯥꯁꯨ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯂꯝꯅꯥꯏ, ꯋꯦꯜ-ꯋꯤꯁꯔ, ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ, ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯨꯃꯤꯠ 4 ꯆꯠꯊꯔꯤꯕ ꯊꯥꯗꯧ ꯀꯨꯀꯤ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯧ ꯀꯨꯀꯤ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯅ ꯉꯥꯏꯃꯦꯜ ꯆꯤꯜꯗ꯭ꯔꯦꯟꯁ ꯁ꯭ꯀꯨꯜ ꯀꯩꯊꯦꯜꯃꯟꯕꯤꯗ ꯁꯤꯟꯅꯗꯨꯅ ꯊꯥꯗꯧ ꯀꯨꯀꯤ ꯂꯦꯡꯒ꯭ꯋꯦꯖ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯃꯅꯨꯡꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯈꯤꯕ ꯇꯤ.ꯀꯦ. ꯁꯦꯃꯥ ꯔꯤꯇꯥꯌꯔ ꯖꯦꯗ.ꯏ.ꯑꯣ, ꯗꯣꯛꯇꯔ ꯍꯦꯃꯥꯡ ꯁꯤꯡꯁꯤꯠ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯀꯦ.ꯑꯦꯜ.ꯑꯦꯁ, ꯄꯥꯎꯒꯤꯟ ꯁꯤꯡꯁꯤꯠ ꯔꯥꯏꯇꯔ ꯀꯥꯏꯉꯨꯜ ꯁꯤꯠꯂꯧ ꯑꯣꯗꯤꯇꯔ ꯇꯤ.ꯀꯦ.ꯑꯦꯜ.ꯑꯦꯁ, ꯊꯪꯈꯨꯆꯣꯟ ꯍꯥꯎꯀꯤꯞ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯀꯥꯡꯄꯣꯛꯄꯤ, ꯃꯥꯡꯆꯥ ꯆꯣꯡꯂꯣꯏ ꯔꯥꯏꯇꯔ ꯑꯃꯁꯨꯡ ꯅꯦꯊꯪ ꯀꯤꯞꯒꯦꯟ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯇꯤ.ꯑꯦꯜ.ꯑꯦꯐ.ꯅ ꯃꯔꯨꯑꯣꯏꯕ ꯊꯥꯗꯧ ꯒ꯭ꯔꯥꯃꯔ, ꯚꯣꯀꯦꯕꯨꯂꯔꯤꯖ ꯑꯃꯁꯨꯡ ꯋꯥꯔꯗꯤꯡꯁ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗ ꯋꯥꯍꯩ ꯊꯝꯈꯤ꯫ ꯖꯤꯂꯥ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯒꯤ 50 ꯍꯦꯟꯅ ꯊꯥꯗꯧ ꯁꯕꯖꯦꯛ ꯇꯤꯆꯔꯁꯤꯡꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯖꯣꯁꯤ ꯂꯝꯈꯨꯍꯥꯠ ꯍꯥꯎꯀꯤꯞ ꯖꯦꯗ.ꯏ.ꯑꯣ ꯀꯥꯡꯄꯣꯛꯄꯤꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ, ꯂꯣꯏꯅꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯁꯥꯏꯇꯨ ꯒꯝꯐꯖꯣꯜ ꯕ꯭ꯂꯣꯛꯅ ꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯒꯤ ꯂꯥꯌꯦꯡꯕꯒꯤ ꯀꯦꯝꯞ ꯑꯃ ꯁꯥꯏꯇꯨ ꯒꯝꯐꯖꯣꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯊꯦꯡꯅꯩꯊꯦꯝ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯖꯦ ꯇꯧꯊꯥꯡ ꯆꯥꯏꯜꯗ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯅ ꯀꯦꯝꯞ ꯑꯗꯨꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯤꯄꯜ ꯃꯤꯑꯣꯏ 87 ꯔꯣꯝ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯨ ꯂꯦꯝꯅ ꯄꯤꯈꯤ, ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯦꯁꯠꯁꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯍꯟꯈꯤ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯗꯔ ꯍꯤꯜꯁ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯅꯗꯨꯅ ꯐꯦꯂꯤꯁꯤꯇꯦꯁꯟ ꯑꯃꯁꯨꯡ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯥꯃꯨꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 12 ꯕꯣꯔꯗ ꯑꯦꯛꯖꯥꯝꯗ 80% ꯑꯕꯚ ꯃꯥꯔꯛꯁ ꯐꯪꯈꯤꯕ ꯁꯥꯇ꯭ꯔ 50ꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁꯣꯜ ꯔꯤꯁꯤꯚ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯉꯥꯃꯨꯟꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯚꯤꯂꯦꯖ ꯑꯦꯜꯗꯔꯁ ꯄꯦꯔꯦꯟꯠꯁꯤꯡ ꯄꯨꯟꯅ ꯃꯤꯑꯣꯏ 300 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤ ꯖꯤꯂꯥꯒꯤ ꯒꯨꯟꯆꯨ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯁꯔ ꯊꯥꯡꯕꯣꯏ, ꯗꯣꯛꯇꯔ ꯂꯝꯇꯤꯟꯊꯥꯡ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯑꯦꯝ.ꯁꯤ.ꯑꯦꯁ. ꯁꯃꯨꯑꯦꯜ ꯃꯤꯁꯥꯎꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯀꯦꯔꯤꯌꯔ ꯍꯤꯔꯝꯗ ꯋꯥ ꯉꯥꯡꯈꯤ, ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯜꯂꯛꯄ ꯄꯥꯎꯈꯨꯝꯁꯨ ꯄꯤꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯡꯄꯣꯛꯄꯤꯅ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯔꯤꯕ ꯁꯪꯕꯤꯙꯥꯟ ꯍꯇ꯭ꯌꯥ ꯗꯤꯕꯁ (ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯔꯗꯔ ꯗꯦ) ꯄꯥꯡꯊꯣꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯆꯠꯊꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁ ꯐꯥꯏꯠ ꯇꯧꯕꯤꯈꯤꯕ ꯂꯤꯗꯔꯁꯤꯡꯕꯨ ꯑꯣꯅꯔꯁ ꯄꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫